Manipuri News Reader की channel की video amta update tawjage ngasi phongbasi phongda January की tang 15 da driver da afawbu saruba ASI suspend taokhre truck driver tamthina phubda senaba police personnel thabak tagi laktho TDC Dimapur dagi Imphal da tholakpa truck amagi driver Kangpokpi district police ki ASI amana lusingba timna lambi da thatlaga afawbu sarubagi video footage social media da viral oiraklaba matungda ASI adu thabak tagi suspend taokhre viral oirakhiba video footage aduda mamai khumba police officer amana truck amagi driver bu yamna nungsi haitana phubiki madugi matung tarakpada mahakki khwangda yanba 9mm gi pistol adu lauthoklaga kok tawduna driver adugi makokta number ukhi thawdo adubu khamluba miyoi amadasu police officer aduna nongmeina kapke tawbigi saktamsu ningthina uba phangki lambi aduda mathau tawriba police officer amana kari maramdagi kamdawna driver aduda sorakpano amasung mahakpu nongmeina namlibano haibigi maramdudi chapchana khangma ngamde thawdoktugi matangda departmental inquiry chathanaba yathang tawkhre Kangpokpi district police ki SP gi serol amanai thabaktagi suspend tawraba ASI adugi maming DS Hitler kawi Kangpokpi district headquarter ki reserve line da leibane mahakna ngasi nungthul pung 3:30 Rom taba matamda senapati ki drug driver amadi loinarakpa miyoi amada sathakiba thawong adu police officer ama oina tawroidaba thawong ni maramaduna Assam Police Manual Part 3 gi rule 33 ki matung ina mahakpu thabak ki suspend tawbune mahakki mathakti inquiry ama lokhatle suspend manungda mahak posting mafamda lengdana legadabne mahakna sathakiba thawong adu Manipur Police Department na ngakpi bangamloi departmental oiba proceeding sathaba hore rule gi matung ina mahak matik saba action lokhalagani heiri amaromda social media da viral satkiba police na truck driver amabu tamthina phubaga loinana nongmai kok singlaga kihanbagi thabak satkiba thawong adu transporter and driver council na haksina lobuga loinana thawong adu condemn tawe thawong adu satkiba police personnel adu thabak tagi laukthokadabani haina TDC na demand tawre thawdo adu da senariba Kangpokpi police ki ASI TS Hitler bo Manipur lengakna mahakna sathakiba ka henba thawong adugi damak thabak tagi suspend tawba adubudi thagatli adum oinamak matu sonma khut hanbasung ngamjadraba driver amada tamthina phuba nongmai satlaga kok tawduna kapke tawbagi thawong adu council asina yaba ngamloi mahakpu suspend tawraga matam khara leiraga hangatkhiba yaroi mahakna tawriba sathiba thabak adugi damak mahak thabak tagi laukthokadabane karigumba lengakna mahakpu thabak tagi laukthokdaba tarabade TDC na akan mokhongjang changsilagani haikhi mahakna hai driver singda miyot minai chathabadagi laikhidaba driver singmu ningsingduna driver degi thorom pangthokpa numit asida asiguma ka henba thawong chathaba asi TDC na taraina lawba ngamde driver aduna lalamba yai natraga chumlamba yai adubu nongmai satlaga kok tawraga kapke tawbagi thawong adu TDC ne haksina lawe maduda asoi angam thoklabadi kanana madugi seksak pugani haikhi National Highway singda khulai paibasing anti-social element mayamgi saithing marakta wana thabak tawjariba driver singbu ngakpi sinbigidra hairaga police na oina tamthiba chatharakpa asi